Good morning. Ngasigi card ki message yeng minarase amuk card ki message ka kona na akhoi ngasigi afaba timing ko aduga hadi colors ngasi kai tawba yagadage yumsa kesha numit seda aduga aigi message hai tare ko aigi nutigi khanbo dum adumaina hadi card 1 2 3 sidagi ama dum khanbiraga hapetan yeng minarase ko hadi aham bagi se ko aham bagi sina 1 2 3 sidagi dum keno tawraga khanbiro ko hadi si se aham ahoba se 1 ne ani suba sina 2 ahum subagi sina 3 ko hadi pal 1 2 3 na ka faina tawraga faina thamme ko ado aham ba 1 khanba minge ko 1 khanba minge gi se sum nuai taba gumba leiragadi chalhangro ko hadi let go to hongro haiba masida hairi ko hadi khallaga leirano poto nangonda nuai triba nangonda sum पोसे नुआई तब सुम खंजल लेरगदी हाय तारे ngarang nuai taba do ngasi su sum khal leragadi ngasi su pharo hayeng su pharo aduna haidi chathangi basina khwaidagi phabani ko let go to hongi ba haise ko haidi hogradi doire thambigro yare hoji ngasi gi numite yengo hayeng gi numite yengo ngasi na kai lakpa hayeng na kai lakpa wakhan do adum doina khanbi ba hay tare ko let go to honbi ko aduga number 2 ko improving health haina lai ko improving health se haidi akhoi naba khotpa leragadi nangi naba khotpa do thuna phaba su oirasanu ko haidi aingonda haidi ai mak natraga su aigi imungda anaba gumba yauraga su haidi moigi masado haidare ko haidi thuna naba phaba oirasanu ko ahum subasina sida hai ko the situation will improve aina hai ko haji lairiba situations nangi lairiba dudagi improve oirakpa hai tare ko ngasi dagi loina oibasu oirasanu ko improve oibada aduga sisina card ki message laire aduga timing hai petang yengminarase ko timing se ayuki pung 5 dagi ko ayuki pung 5 dagi na ayuki pung 9 ga minute 5 phau phai ko ngasi se ayuki pung 5 dagi na pung 9 ga minute 5 phau bam phare adugi matungda pung 9 ga minute 36 dagi na pung 13 ga minute 3 phau ama 9 ga minute 36 dagi na 13 ga minute 3 phau ama leire pung 2 ga minute 10 dagi na 3 ga minute 9 phau base neutral di oye ko hadi tangai phade ai thaba ma chat ke haraga di ko sigi timing sa kai budi ke shulaite ko hadi si phatte habdi yaro ko sigi timing se adum neutral oi ban hai che ka shukai den ha bane basida ko aduga sidagi muk yam phaba haraga na pung 3 ga minute 9 ma thoi se ko 3 ga minute 9 ma thoi dena nungda oram gi pung 5 ga minute 33 phau ba ma leire aduga nungda oram gi na pung 3 ga minute 9 ma thoi dagi na nungdangi pung 9 ga minute 39 phawba ma leire ko adugi matungda haidi atheng base pura pung ani humoina oi khare ko haidi atheng bage phaba se dunai hairoge neutral loiba khatang timing khar song leire ko 9 gi matungda 9 ga minute 39 dagi na pung 13 phawba sai phawtong phai ko mu khara phaba hai tar ko yam phaba timing oiraga na ngasai nungda orung ina hai gi do pung 3 ga minute 9 dagi na 9 ga minute 39 phawba sin na yam phaba hai tar ko sigi timing se nangonda profit kumba legadaba gain kumba legadaba haita ko hoi trading kumba tawba kangbu ngai gi haidi timing se ko haidi si timing su yenga tawbiba ai na ngai haibudi haude haidi trading kumba tawba ma adum su yai ko haidi khoi gi afaba timing kumba se yenga ga aduga atai di aina chathok photok ko dumba mayam da haigre ko aduga yumja gaishan numit ko yumja gaishan numit se asang ba selo ko green machu setpiyo chathok ko matamda green selo green oiba jinja kumba su chaba yai ko haidi green mana masing gumba sumba se ko haidi asangaman gumba se so haidi diet ta khatang happy ba hai tare ado lai khoramba khotpa gi na haraga na khoi gi ganesh kumba kai gumba ningbi ba se phai ko sigi numita haidi relationship ki matang do oiro natraga haidi khoi gi angang gi kai gi adumba oiraga so ganesh ning ba se phai ko aduna keno numit se yumja gaisha numit se akoina green set pa aduga lai khoramba khotpa na haidi magi oina ganesh kumba ningbi ba se phai ado sida leire khoi ngasi gi card ki message se thank you